MCS officer mo itargadi adu kuina lairik paraga Delhi da tamdana Manipur da su sahi kya hona dana mai pakpa mi mo eraga you should not take advice from the ignorant politician lairik haitaba politician sing adu ki advice na kuina logadaba nati you should give advice to them adu ki guts adu laigadabani you should not be merely bootlicker of the politician. Magi khong black po oiro dabani. Akoi na kay daw batay ha tam dam khoi da advice pi batay. Sir sidi phatti sidi smai tor kani lebak oina sidi mangjar kani ha bse. Ngam da tar gadi. Nang na ha bdo nawa log de. Nangi promotion ki khallo, nangi thabak ki khallo. Hairak pa tar gadi. You should sacrifice your profession, your status for the sake of the mother. Imagi damakta nangi status nangi profession nangi designation ado sacrifice tawba ngam targadi adubu kari kawi success person naina kawi adubu ngamba miyoy se Manipur khunai sta lairi bra hai bo hamsin lairik haibati yam lairik tambadi lairik haibati yam lai khare mai haiba mi se lairak tabsini mai haiba literate haiba se educated haiba se khene literate haiba se yam laire Manipur da sem 80% 90% Lairik hairabani khoi kisda ado 80% 90% lairik hairaga they are not all educated makoi to ma educated ti amta oiti educated habdi kaino mahi haibadi amta oiti mahi haidar di kai do batai mahi haidar gadi khoi ima lai ba ki damakta kathor kadam minam bai base oi da bai base ta hai base mari khak lai George Bernard Shaw Russia gi afawa scholar writer ma George Bernard Shaw GB Shaw ai na kanaba man haye kari hai habam tamda nangi phanana ba thabak taw nasa gi phanana ba thabak taw aduga leibak ki mang dana ba su taw leibak ki su mang da ba nang ju phanana ba khona jaba that is called kari kawi habam tamda aduga mamakal gi minam bado madubu kari kawi white lies hai na kaw angau ba minam ba hai na kaw aduga nangi phanana ba di hona ba leibak ki di pura puri manghan ba madubu na kari kawi red lies angang ba minam ba hai na kaw aduga nangi su mang ba leibak ki su pura mang ba adugumba oitargadi madubu black lies amuba minam ba haina kawi duga nang khakki khudong chaba phangba leibak ki di mang khraba adubuna kari kawi gray lies walk thang na ba minam ba haina kawi hariba minam ba mari se sam taibang policy the absolute truth absolute welfare have se like they are referential and comparative hazaba have se kaino ma se phajai hai se kaino athiba duga changdam nar kandani phajai hai Athiba do leram dragadi phajaba leram moy mai pak daba mai thiba do leram dragadi mai pak su leram moy aduna kai dawi haba matamda akhoi gi hariba athiba do urubadagi ni adudi beauty haba se absolute beauty si laibra taibong palis da no ai isa su absolute natte aina ai ji sok pa yari ba ai se absolute natte ai gi skin ai gi tongcha hapa ibasing ai gi character sisina ai se ai name define tawdoi sisu karina na akhoi sidai da ka da phaminari ba akhoi cham chani se masisina yengba miyengda masisina hanba artha ai bu uraga hanba artha amta manara mo aduedi ai habisina seng taragadi loi manabam thoktra manabam thokpado thok manaram drise kari gi damakta no kana gumna hai masidi sini asigi miyoi sidi sini manadrise kari gi damakta no absolute oiba pot ama leita toy akhoi se kaino perception da sakpa ngakani adugi perception do maduda Manipur khunai gi damakta imalai ba ki damakta yai phanana ba tawba haiba perception do maduda sala kandani kaidawi haiba matamda successful person nana ai koina hair ka tois aduna sigi mangarak suba Meritorious Award kam Felicitation program koi organized by KORIMAYUM Development Organization sina sinbiriba sida tinbiriba ngasigi KORIMAYUM gi amasung wangkai rakpangi isilinau sing thaidok hendok na ahalaman learned scholar sing gaduga dais ki member oina engsin biriba pabung ibungo kai khumnajariba Sri Khaidemani senior advocate former acting chairperson Manipur Human Rights Commission aduga Sri Dr. Dhanabir Laisam aigi yamba social scientist renowned scholar duga loina na aigi now Hefazuddin aigi mahiroi oi su matam amada oi biramba duga
Aigi Marup SM Jalan Amukoki President Ramananda Marup Oja Ramananda Wangkhairak Pham Social Activist aduga Aigi now Miras Manipur gi yamna aina role model oina lojariba kano mani khoi gi journalist amani aduga Oja Alhas Janamuddin retired MPS loina na aina maming pan mada yahodra sudai selection biri Oja Singh aduga thoidok hendok na print amasung electronic media ki marumapang sing amasung nungsireba isa sing khone sum yeng bada mitei gi chawban hairadi maming si chawba plus ahan chawban haire chawyai ma hairadi yai mani khangi chawton hairadi atomani khangi maming thon basi maming jina magi character masak takwa Johnson hairadi Johnson hairakuda wakhan khandoisi son of John mai mapa John koram tai kai khalli kauram di mapa du di amu sa yai phaba kain kauram gune Johnson hairakanda Johnson jina identify taw ngamdaba adugi masak se tak ngamakta base KORIMAYUM haibase KORIMAYUM society ki KORIMAYUM jumnaki sagai sigi saukhatnaba KORIMAYUM development organization KORIMAYUM for the development of the Manipur society and KORIMAYUM for the development of Indian nation sigi wakhal sida KORIMAYUM na invite tor ko matamda khwai maruina kari lai habada se wangkhai rakpam lai sine yeng matamda se koingambi hai khoina KORIMAYUM gi hanba ningon je si Khagema Maharaj ki matam 1606 ta swai gi lamda sida wangkhai rakpam gi ningol ama KORIMAYUM da thajarpagi pot ama kai khoina phangin ta wangkhai rakpam khwai wangkhai khurai ya school haidana pana mari pana haisi kaino administrative convenience ki tamak matam da district mari thong khai do mane pana haisi kaino haibada hujiki matam da hairga di chaurang na manab chi district ni pana du gi lak pa haibadi controlling officer lak pa haibadi control tawriba overall control tawgada controlling officer hujiki matam da hairga na deputy commissioner DC district amamam gi lak pa se kanana lakani habada DC na lakani DC is the head of the district adugi DC amamam gi role ne wangkhai pana sigu lakpusina wangkhai rakpa haina kaw khurai pana lakpusina khurai lakpa khwai pana lakpusina khwai rakpa aduga sagi wangkhai pana lakpusina wangkhai rakpa ya school pana lakpusina ya school lakpa hain torga pana mari thona khaidorong basidagi matamduda RK leramde RK di nauna Rajkumari Maharaj Kumari ka hari sing sidi nauna lakpani aina ningthau oiragati ningthau oiriba aigi head isa se Maharaj Kumar Kauran aduga aigi inaw nupai macha sina Rajkumar Kauran ningthau gi idi oi aduga Maharaj gi macha di nataba aduna Maharaj haibaga Rajkumar haibaga Maharaj Kumar haibaga khenaba ane Maharaj Kumari Binodini hairakani Maharaj gi macha ne hairi ni mase the magi machim manaw sing lady sing to di Rajkumari hairani aduna mana Rajkumar ki ningthau gi direct macha oibagi sigi se RK haibasi kona lakpa sai gi Hindu gi kari gi magi influence la kan kona lakiba adui mamang da di akoi khudimak se kaino ningthau gi ingatan si ai gi ipa du gi ai khoi gi ibu bok idhau mathang aikoina thigat pa matam da kun khatang thamba matam da sahi cham gi generation kun khatang thamba da sahi lising ani dum lai khare adoi ragati kai la nongda lai pakhang ba do dai da oidui ni dum nongda lai pakhang gi masang aktani akoi se hujiki wangkhai rakpa hari se wangkhai rakpam hari ba jumna se mangang yek salai salai hari se salai ji kari hai no hai salai hari se mangang luang khuman angom adu na lai ba tariat se si khakki meaning khakta natte my philosophy di kai no hai ba
मियोइबदा सागी कैरेक्टर यावरे फत्तब वाखल यावे कोइजे मिगी पोट एक लोनिंगबा लंथुम हेक खरे हेन करामबा फत्तबगी वाखल से कोइदा मी हानिंगबा मी फुनिंगबा अदुम फत्तबई वाखल जे कोइदा यावे मदुगी मगुंदो कइनो हाबदा डेविल स्पिरिट डेविल क्वालिटी का डिवाइन क्वालिटी का अनि से डिवाइन क्वालिटी तुन करी कौरे लाइगी ओइबा रिसर्च लाइगी ओइबा मदुगी वाखलोन अदुगी लाइगी वाखलोन दुगा सागी वाखलोन गा अनि से पुल्ल कांदा अखोइ से तोलगा सेमने मरम अदुना अखोइदा फत्तब तुम यावनी अफबसु यावनी अदो अफबना नम्मा चटपा अदुगी मीदुनेबा सलाई मचा हाइरिसि सलाई हर कदुइसे अदो अखोइ कुदिमक से सलाई गातने सलाई मचा गातने अदुगी सलाई मचा से असिगी मनुंगदा वांखै राकपम हाइरिबा वांखै लाकपदगी वांखै लाकपा फम डीसी डिप्यूटी कमिश्नर मतममदा ओइरंबा अदुगुंबा साइगे निंगथौरोनगी महांतकता लेरंबा मियोइदो मदुदुगी चारोन सुरोन सिंगदो मदु युमनाक अमा पिरगा सुमाइना मतम मदुदा पिरमिबा निंगथौनब सेम आबुगुमनि थांग साबसे मतमदुदा थांगजा हनबा आइना थांगजा हनबा हाइरिसे कइनो थांगजा हनबा हाइरिसे सेगे एपीजे अब्दुल कलाम गुन न्यू अखोइगे मिसाइल मैन काय खंगनरिसे सिगुंबा जानी मतमदुदा थांगजा हनबा हाइरिसे थांगजे लानगी अमत ngairba kwai maroi ba khulai ne the thangina mi crore lakh takpa matamda thangi maya handaba ngamba adumba thangse saba se lan thang saba hi se aduk mating maming jalam matamda adugi matamda segi magi akhoi iron smith akhoi thang suba amasung ngasai copper smith badagi hapkalaga copper gi oiba pot suba semba saba torpa se masi se kanana मदुगी याम हाइबा साइंटिस्ट मुजिक मतम दा हारगा अदुगुंबा वार गी बॉम्ब टॉप छाबा अदुगुंबा साइंटिस्ट अमगी मगुन चेन ब कांगबुने ब कोरिमयुम हाइरिस अदे हेत पी याब जानते कोरिमयुम गाय तो हाइजल लगा कोइना हेक्ता ngasai do सलमान खान का हारगा सलमान खान आमिर खान का हारगा आमिर खान सामंग जोंग थोरे हाइदो हेक्ता आमिर खान ओइब जानते आमिर खान की मगुन चेन दरदि आमिर खान कौबिगनो हाइबने मतम दु हाइर मिस्ति ममिंग से ममिंग से am daka oi aduna maitai pangal hairadi natraga pangal hair targadi pangal oi targadi pangal gi identity se masi se khangna magi haurak phungi sagai gi magi yumnak se tapi targadi yumnak se hap targadi kari gi kai doino ba se kana gumna usi khaire khoi gi mitai gi dasu khoi yeng se ba khoi gi pangal jam hong e hujik se pangan jingse kaino habada lining dagi laison dagi physiat dagi chakcha dagi kari dagi loi honge aduna mamanga gi pangan du natre masidi mapalam dagi changak pa refusing aktani ka habagi interpretation ama refugee ayabo oi gre ka habagi interpretation ama hojik se kana gumba community atopa community ni yengba hore desi aina haijaningi budi especially mitai community na ngasai gi social media da kari da maru oina mitai community singsina pangan jingsi da khanabasi yam sakti na hawe ai mitei moina ina haijarisi ada ina haijaningi bisti pangal gidi magi patrilineal oiba line da mapa gi line da matrilineal na tab patrilineal line da mapa gi line da madi muslim name aduna mapa gi chanalon chat lisat sin kamai tausano ne yeng basi su moi mathok ne kharati yeng de ate kharadi yeng tabni aduga amuk mitei gidi मिताई गिदी कहीं हाब मतमदा सेंगना कोनसेंग ने लेजरी नेबा अदो कोनसेंग ने लेजरी प मिताईना चटनबीदा थौगलोंदा बेभारदा दिगिदी फिजे चकचादा अखोइगी सलवार कामीज का सेतना मदुदा कोट सुट का तौदना मसिदै द तौरैबा मयामसिना मपा करंबा मपा गी मतौ लौदना तौरिबनो सिन क्वेश्चन मपा करंबा लानबा मपा मगी मपा लाना बजे थोड़ा ही मजा है को थोड़ा भी है कहीं ना बता थोड़ा भी है ममा मपा मसक खंग दबदो मधुब कई कवि है बता मपा मसक खंग दबा अदुगा पोक अंगांग से थोड़ा ही मजा कवि थोड़ा ही मजा ngam to oirabasini mitei magi hojik mitei na sense tawreisina kana dagi matau tamino pangan na sense tawri dudi pangal gi paternal line da salakanda maparom dagi salakanda maparom dagi digi khara thiru dagi phangaktana honga inena koina lawba yariba aduga maitai sengaba maitai na mayangi matau lore iduna karamai lore ino haiba question jine music lais aduna kaidoge haiba matamda shan akhoi da paliba mit se mit ani paleba one is for kaino haiba da aphaba unanaba
another is for fattaba unanaba koi hangam koi ki chamba matamda hangam manba matamda hangam ki mathak thangba madu khatang yengti lip tu ki mana tu ki makha thangba ju yengi tin pak prai mathak khatang yengti aduna mathak thangba potu da pharame harju makha thangba tu tin pa amadi lokthok patai adoi dik do patai koi ki mit ani pali ji kari hai no ishor da koi da mit ani pirai ja sembi ba mapuna amana afaba yengna bagi amana phattaba yengna bagi unana bagi aduga nakong ani piram mi kari gi no amana afaba tanana bagi amana mina ngangna ba phattaba du su tanana bagi aduga thamoi ju kai doi humai ani pirami kari dauna na ba haiba matamda amana phattaba wakhal khanna bagi amana phat afaba wakhal du su khanna bagi khong ani pirami kari gi damakta amana karaida afaba mai kai da su satna na ba amana phattaba mai kai ju kari no ju thiru na khud ani pirami kari gi damakti amana afaba thabak tong na ba amana phattaba thabak je si lai ko ji khangna no adubu kari di sindi amak tang pirami kai da pirami no sindi amak tang 하리바 쿠디막도 아파바 파타바 나 우루바 따루바 예ngu바 마얌도 마두 쿠디막도 낭토르바 마tamdadi 아파바 칵tam ngangadone 아코이데 피레이시 아두나 아코이나 마히로에 모이 따르가디 라릭 담바 하이바가 라릭 하이바 하이바가 마히 하이바 하이바가 어훔지기 켄아버지 아코이 캉세요 이사사 라릭 담바 하이브스티 라릭 담바 하이브세 마시디 knowledge collection tawdoine ba knowledge collection tawdoini knowledge collection tawr kan na koine award ma ngasi phange ti mana ma phange prize ma phange prize getting prize is not success mai pak nati prize phang vibe se mai pak pa oidri the getting prize have say mai pak na bagi lambi da nangi khulai ma langjan bane nangi khulai ma khak lan chalam dai da nongmai yep ko bane ba adu nongmai do si na ta targati lando mai thi gane nongmai si na ba haibu do adu gathering knowledge and implementing that knowledge for the development of the community and for the development of the society for the development of the nation that is called success mai pak pa si to la ka do ne ai si na dragati adu na koi ti lairik tamba lairik haiba yam leire lairik haiba yam leiraga mai haiba leitabsi mai hai bai si kai no aina tamuri ba lairik to aina khanguri ba i hai to madu to kai do ba hai bo ga tabne mai si kai no se aina mathematics yamna hai ruraga mathematics yamna hai ruraga kai do i haba matam da state ki budget kot pa hai ta targati state ki budget mada lan ko targati lan serana no ko targati ai success oite ba aina science am hai rure physics yam nahi rure chemistry yam nahi rure araga scientist samoina manipur gi india gi phanana ba thabak karigumba makhalama chawkhatna ba gi damut karigumba polam ma sabam sung theory ma puthok tana kotana tawbu ngam da targati aise lai haiba kawte aina gold medalist ogi bedo first ta gi bedo position low gi bedo meaningless ne adudi ai akoi kai doba tai haiba matamda akoina ngasai gi hairiba mai se implement to darkar oi koi sacrifice to gadabani koi se number 1 koi sacrifice to gadabani we should sacrifice for the knowledge loksing tanan na bagi damak manipur ima gi damak pangal lamana sidala aga ke daure haiba matamda manipur ima gi damak ta haidana manipur ima kaibe aroi manipur ima gi damak tani haidana pambom tingak paduka hana gi leijaram ba nongda lairen pakhang bagi sada nokda manipur yon thokna na bu hona baduka manipur gi praja sing halak ma matamda machin phosal laga leiba ngami ba aseng ba mitai gi ini haidana makho pongna laujari baduga ani se manipur gi lamdam sida leina na bagi rai se pangal tu dane hena pigane naga kuki husi ke dauri akoi nagalien gi damak ta lauri kari hai akoi brother ne hai inau isili nau ne hai kuki boy koi na kari hai akoi kuki gi indigenous one leiram ba yelong ngai de leirabo kuki sing te akoi gi isili nau ne hai aduna kari hai sei manipur gi adugumba akoi gi lai gi sei da kabai sei sing da ta ba wakona tam da ta ge mahaire tam da ta ba wakona sing da ta ge mahaire wakona phaseli phase wakon ta noi noi sei lai harau bada yam liba isei moi sei nungsina bagi mari ne na adugi nungsina bagi mari sing da taramba wakon wa karamba wa konjal laga leiriba wa
ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯨꯈ꯭ꯔꯕ ꯆꯠꯅꯕꯤꯒꯤ ꯅꯥꯠꯀꯤ ꯄꯨꯋꯥꯔꯤꯒꯤ ꯍꯧꯔꯛꯐꯝ ꯇꯤꯟꯅꯕꯒꯤ ꯂꯨꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤ ꯋꯥ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯆꯤꯡꯗ ꯄꯨꯔꯒ ꯇꯝꯕꯤꯕ ꯇꯥꯏ ꯆꯤꯡꯗ ꯂꯩꯔꯤꯕ ꯋꯥ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯇꯝꯗ ꯂꯥꯛꯑꯒ ꯄꯨꯔꯛꯑꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯇꯥꯏ ꯋꯥꯀꯣꯟꯅ ꯐꯥꯁꯦ ꯂꯤꯐꯥꯁꯦ ꯑꯁꯤꯒꯨꯝꯕ ꯄꯥꯔꯥꯁꯦ ꯐꯥꯁꯤ ꯍꯩꯁꯤ ꯈꯪꯁꯤ ꯋꯥꯀꯣꯟ ꯇꯅꯣꯏ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯀꯣꯜ ꯑꯁꯦ ꯂꯤꯛꯂꯝ ꯑꯁꯦ ꯆꯥꯎꯊꯣꯛꯅꯅꯕ ꯅꯣꯏꯈꯠꯅꯅꯕ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯁꯩꯊꯥꯔꯛꯏ ꯑꯗꯨꯒꯨꯝꯕ ꯂꯨꯔꯕ ꯑꯁꯤꯒꯨꯝꯕ ꯄꯨꯌꯥꯒꯤ ꯂꯥꯇꯝꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯏꯁꯩꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯑꯕꯞꯇ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯅꯥꯒꯥꯁꯤꯡꯅ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯅꯠꯇꯕꯗꯧꯅ ꯋꯥꯈꯜ ꯍꯦꯛ ꯈꯟꯕꯤꯕ ꯄꯥꯡꯒꯜꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯦ ꯄꯥꯡꯒꯜꯁ are above Nagas and Pangals are above Kukis. ꯃꯩꯇꯩꯁꯤꯡꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡꯗ ꯄꯥꯡꯒꯜꯁꯤꯡ ꯑꯁꯦ ꯅꯥꯒꯥꯗꯒꯤ ꯊꯥꯛ ꯋꯥꯡꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯪꯂꯩ ꯂꯝꯗꯝꯕꯨ ꯅꯨꯡꯁꯤꯕ ꯁꯦ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯥꯡꯒꯜꯁꯤꯡ ꯑꯁꯦ ꯁꯤꯁꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ what you do what you don't kari tawgadabano haiba maga kari tawroidoribano haibaga tawbam thoktabagi haiba maga adu khangbaduni ne kari harise haiba matamda lairik haiba hairisi tawbam thokbana karino tawbam thoktabana karino khangbado madudubu kari kawi lairik haiba kawi three currencies success ki mai pakbagi currency hum khaklei paisa hum khaklei the three currencies of success kari no haiba matamda time place and action time matam se nakhoi gi sa sa inau sa nakhoi gi matam se kari gi damta knowledge pangna na bagi damta imalai ba yai phana na bagi damta khanpi nakhoi gi matam adugo nakhoi na phammi ba mafam se karai dano aron ba hotel classic ki mafam amada thika gi akash bill kai na bagi damta adugumba mantri mla sing aduga magi percentage je na bagi phammi ba mafam la drug karbar gi damakta aron ba adugumba makhal gi MOU ama sign tawna bagi damakta phammi ba mafam la adu regati imalai bak thugai na bagi pham ba mafam ko edu unity of time gi currency do to leitre and action nang na tawra kadori ba na khoina tawgada ba na thogdo masai oja dhan bin haibi kre madudi IS officer mana UPSC phora kanda MCS officer mana oja dhan bin na masai gi negative koi ba pot to de lakhrabra haibi gi singna ba loina na hangi bo hangi MCS officer mo itargadi adu koina lairik paraga Delhi da tamdana Manipur da su sahi kya hona dana mai pakpa mi mo eraga you should not take advice from the ignorant politician lairik haitaba politician sing adu ki advice na koina logodaba nati you should give advice to them adu ki guts adu laigadabani you should not be merely bootlicker of the politician magi khongob lekpo oirodabani akoina kai doba tai haibam tamdam khoi da advice pi batai sir sidi phatti sidi smai torkani lebak oina sidi mangjarakani haibse ngamda targadi nang na haibdo nawa logde nangi promotion ki khallo nangi thabak ki khallo hairak targadi you should sacrifice your profession your status for the sake of the mother imagi damakta nangi status nangi profession nangi designation ado sacrifice tawba ngam targadi adubu kari kawi success person naina kawi adubu ngamba miyoi se manipur khunai sta lairi bra hai bo hangsin lairik haibati yam lairik tambadi lairik haibati yam lai khare mai haiba mi se lairak tabsini mai haiba literate haiba se educated haiba se khenai literate haiba se yam laire manipur da sem 80% 90% lairik hairabani khoi kisda ado 80% 90% lairik hairaga they are not all educated makhoi to educated ti amta oiti educated habdi kaino mahi haibadi amta oiti mahi haidar di kai do batai mahi haidar gadi akhoi ima lai ba ki damakta kathor kadam minam bai base oi da bai base ta hai base mari khak lai George Bernard Shaw
Russia ki afawa scholar writer ama George Benaso Zibiso ay nakangaba man haye kari hay habam tamda nanggi phanana ba thabak taw nasa ki phanana ba thabak taw aduga leibak ki mangdana ba su taw leibak ki su mangdaba nang ju phanana ba khona jaba that is called kari kawi habam tamda aduga mamakal ki minam bado madubu kari kawi white lies hay nakaw angau ba minam ba hay nakaw aduga nanggi phanana ba di khona ba leibak ki di pura puri manghan ba madubu na kari kawi red lies angang ba minam ba hay nakaw aduga nanggi su mangba leibak ki su pura mangba aduga ba itar gadi madubu black lies amu ba minam ba hay nakaw aduga nang khaki khudong chaba phangba leibak ki di mang khraba adubu na kari kawi gray lies wak thang na ba minam ba hay nakaw hariba minam ba mari se sam taibang policy the absolute truth absolute welfare have like they are referential and comparative Hazaba have Sikaino, Masi Pazay has Kaino, a Tibaduka Sanctum, Narakandani Pazay has. A Tibadolerum Dragati Pazabalerum Moy. My Paktaba, my Tibadolerum Dragati, my Pakusulerum Moy. Adunakadawi have a matamda, a quake hariba, a Tibado, Uru Budagini, Adudi, beauty have a say absolute beauty is Libra, Taibung Palestine. No. I isasu absolute nothing. I know I just soap Yariba, I say absolute nothing. I skin. Aigi tongcha hapa ibasing aigi character sisina aisi ai name define tawde sisu karina na akoi sidai da ka da phaminari ba akoi chamchani se masisina yengba miyengda masisina hanba artha aibu uraga hanba artha amta manara mo aduedi ai habisina seng taragadi loi manabam thoktra manabam thokbdo thok manaram drise kari gidamakta kana gumna hai masidi sini asigi mioi sidi sini manadrisi kari gidamakta no absolute oiba pot ama leita toin akoi se kaino perception da sat pangatan adugi perception do maduda manipur khunai gidamakta imalai baki gidamakta yai phanana ba tawba haiba perception do maduda salakandani kaidawi haiba matamda successful person nana ai koina hair ka tois akoina kaido ba tai haiba matamda akoina yalana mamit tangba nupa mada mamit tangba misak mada miyoy mada nang mamit uhalani har ko matamda man an ba tawgada ba mathau si kaino an ba man tawgada mathau se mamit hek ubaga man tawgada ba se man khangna natraga khangdana magi saisu do khuntom gani man mamit tangba mi dana pairi ba matam supada mabu sahi manga tara loina dana pairi ba magi saisu do ma dana satli ba sorok ta satli ba saisu do khuntom gani lak tar lang thong gani mai hek lak baga sarkar ki mai hek lak baga aina han ba tawgado si kaino haiba matamda aina yal han ba tawgado se ka da thali ba candle do phu lo muthat kani ka ma aduidi loyalty haiba se loyalty ends when profit stops kana ba phangba loire ba matungda mi do Canada ba ni kanjo khakni na ikun he khun toi ngasi meritorious person mayam ma ai isa sing naw sing maru ma pang sing oja sing asi mana phangdori mana phangraba matung sidai da mana lawgar loiraba matung da KORIMAYUM development organization se thoidong na mawa lawba jana ti da haidana laithoga maning ontho amaga chatkiba do maduni kaidawi haiba matamda mamit hek uhan baga saisu khundu ama chatkiba Manipur ki lanpham ke ada sahi tare khunta kuna sing lanpham ke ada 1891 Anglo Manipuri war ki batamda amasong hariba lanpham madugi damakta Manipur gi modern Manipur gi architect modern Manipur ma architect orami ba semkat nami ba Alimuddin na toramba modern Manipur gi society gi modern Manipur sidai da kwai gi chawna Manipur khunai gi damakta pambom tingkhiba masa makse Pangan noina masak khangba dagi hentoraktana Manipuri amoina Manipur amoina koina sauthok sapam oriba Alimuddin se sigumba mayam se masi sing si kaidawi haba matamda hojik matamda mitha daba singtha daba pangan na tawrei ba papa mayam se singtha daba pangan na tawba phataba ma pangan maraktagi pangan gi maital asibani haidana pangan jingna su yajadaba ikai jariba magi damakta khanbada adugumba drak la lon ba ma adugumba huran ba sidagi hena chaw su lakhi gani sidagi hena chaw su lakhi gani maram aduna apun ba matau
Pangan na pangal loy na masak khangjo. Khut na khut ki mathau chum na tau, khong na khong ki mathau chum na tau, kok na kok ki mathau chum na tau. Usop ta sak yen ba mana pujari mana bu. Nga thong baga suktani ga pulap punsal laga yanjan na raga tosan na raga saon pirak tar di kanana sa duri ki. Koi patta bani awo bani hai gani. Sibu kanana sa duri ki hai gani. Khut chu khut ki, khong ju khong ki, kok chu kok ki, kori mayum ju kori mayum. Magi sagai singa se sagai masak khango nang na sak khango nang na sana na sabu masak khangati. You should know the enemies within, not enemies outside. If you know enemies within, then enemies outside. No enemies outside. Sisina nangbu attack tawba nangbu manghan bu kai do dangam. Ai sam thamoi manung da laiba enemy do han masak khango. Aduni kari hari ba Srimad Bhagavad Gita dis kari ai ba. Nasa masak khango. Know yourself. Nang nasak masak khango. Korimayum na korimayum gi sagai. Magi oi ba chanabi lisat sajat kanglon mun na khangbata. Laisram na laisram gi oi ba khangbata. Adugumba khangiba mayam do maduna collective oi ba akhangba mayam do. Collective oi ba akhangba mayam do maduna punjalaga ni success haibse life ki success ji oira kadoisi. Adugumba life ki success se oina na bagi damakta akoi kai do batai akoi tammiba mahai akoi na phangiba manasi. Manga mana phangiba manase award se award haiji kari haino. Award AWARD, anxious of getting wisdom. Anxious lang tak na sabay ngonda of getting wisdom in order to act madu thabok oina onthok na nabagi damakta. Kari do onthok toba righteous duty. Achumba righteous oiba the right oiba achumba duty do madu da thabok onthok na nabagi dam taw na nabagi damakta wisdom collect tawdo madu du bu kai kawi award hain kawi. Adum wakhalon singa se koi ki khunai sidai de koi laiba mathau tai ado kanagum na hai si courageous koi success person mo oigi hai targadi mai pakpa mi mo oigi hai targadi courageous thongna lai gadabne koi thongna lai gadabne nangi nasagi destination goal aim and objective madu phangge hai tardi aim madu phangge hai targadi you should try to fly. Nang pai ba ngambra hona jeng batabani. If you cannot fly, at least you should run. Kari gumba pai ba ngamdra bauta siel lagam giyang. If you cannot run, then even you should try to walk. Sat lagam giyang. Even you cannot walk. Sat pa ngamda targasu. At least you should crawl. Uprak na sit lagasat. Sigi ultimate oiba magi solution di ultimate oiba goal di kaino at least nangi pandam du yongna na bhona ba matam da khajik ta orsu inchi am to orsu put abo to sanction gane pai bra ngambre ngani nangi brain yam oiba sap oiba oi targati khona basi yam kan ba mathau tai courageous oiba tai aduna kari hai the heights by great men reach and kept were not attained by sudden flight but they while their companions slept were toiling upward in the night. W heights long fellow ki magi man hairam bani achau pa mi success person sing sina success oigri ba se ahing amada khang pai raga pop laung na thada raga oigi banati Korimayum development society na award ma piraga na koi se award to phangba ngamba phangba da pai ba da matik char ba mi rai se question taw katam ni sha life is kaino hai bata life is a question. You should be the answer. Punsi se question ne wahang ne. You become the answer. Nang nasana answer oy kadam ni madu. Nang na answer oy bangam dro punsi do nang kai dong da mai pak oy di. Angon da pirai ba aina lupa sa ma pai targati lising ma pai targati aina pai ba lising ma do. Aigi sweat earn money. Humang man na tan ba pesara hai si khang kadam. Imana, ipana, iambana, isiena aingon da lupa lising ma pire haraga lising ma do aina phangba da matik chabra haibse in terms of karidi engani lising ma do mafam chana sijin ba targadi aina phangba da matik chare adum natraga na aina wana hona zarurga asumba mai kaida asumba mai on da suraga no maga humang targa wana phangjar pa lising ma oi targadi adusu phangakpa mikuptagi natraga sakhibadagi anisidagi on gani paisa dagi value se phangibado sumna phangaba paisa dugi value laire
aduga satkibada sumna sisinaraba aduidi paisa dugi value amuk leire maram aduna kai dobatai haiba matamda ai isa se award ekoi da pidori banga si phangdori be sa sing se naw sing se ai oja guru sing se masi je award se phangbada ai si matik charabra haiba se ai isa na hangba mathau tai award pibana tinga si se KORIMAYUM Development Organization award pibana te it is giving responsibility na koi the responsibility pibani in the form of magi momento cash award aduki kuthang da aduna symbol loiraga na koi the responsibility amasina bane that responsibility madugi thabak madu do nangi life do on thor pangam ta targadi no mana traga no ma nangi award do amuk khanna handok pangam bagi ai ngamdre ai pangdre ai award do phangbada matik chadre 2026 ki August ki tang taraga trukta asigumba pigi be award do phangbada matik chadaba mi ma isu oira male haidana handok pangam bagi thongna do ngasi dagi sahi manga taragi matungda leiraba nasana machik chaja da targadi haibani adoi targadi madusu success amane madusu success amane success haibase mai paga da success nati mai thiraga su success ne mai thiraga su Ernest Hemingway gi the All Men and Sea Nobel Prize pangkiba literature sida nga phariba hero se anje kana matana loina bitraba nga phaba ngammaroi haidana mondagi aspect of draba thina ngangna biraba ahal mani mana nga se samudra se da pharaga magi khoi se da thuraga nga se singakpa matam se da sakna nga se chiaga adu di sikhibadagi di kedore habada nga se gi e mayam se dagi sak mayam na tanaraga nga se loina maksa thokre matung singse maru ngakta ngai hore maru ngakta se mahangna hojiki hariba nga se masi tin pista halaga keji da olga yolka do ni pese am pai do ni aduna marum oraga hariba adu maina nga yam phaba hiba mi sing sigi profit jam lakpani na mi gi mateng pangba seller sing se masi je angang sing se mama mapana nangi da khara yawhan ge thabak suba nangi da khara yawhan ge na yawhan nei hojiki hanu bujidi kanam yawhan bitre karigi ma se pangal leitre haidra adubu mana hariba nga sigi saru se masi je pukhalaga samudra mapan se thammaga man no e that is the meaning of life thabak tawgadabane mahi di thiroi dabane duty is your life punsi se kaino haibam tamda nangi duty duni fruit tribe se mahi habsi di kona pirakadabani mahi phangba yai natraga phangdaba yai but you should do your duty nangi na thawdi nang tawgadabani ai tolo phangba yai phangdaba yai ai bu promotion pibi dabi yai MCS officer am weraga dubu MCS officer mo ibagi ai thaw dudi ai officer da ai toram batai adu Ernest Hemingway gi hariba sidaida punsigi art se meaning se profit the yengde duty the yengi duty the yenga punsigi art bu mapung phana hanba ngami haidana the All Man and Sea have se Nobel Prize piki asigumna akoina kaido batai haiba matamda life haiba se masisi life sidati akoi yalan bada akoi kaido batai tallaga toktriŋay da nakoina tallaga toktriŋay da try at least before you stop tallaga toktriŋay da koti wona mo khona badusu success amane mai thibang mai pakpa ngakna success nate khonaram badusu success amane aduga amana kaidawi habada believe before you worship lai chatriŋay da masjid chatriŋay da hana Allah bu sembi bu mapu moina thaja bathamo ha Taja dana laisung da salaga kana balai roy believe before you worship and then listen before speak ngang dringai da hana taw mina ngang base mina ngang dringai da mina ngang ngai da mar thalaga akoi gi nang ngang jin na bo hona gano the best speaker always starts from best listener munna taba mi du khaktana phajana ngang bangam gani asum bangang bangam gani aduna kaidobatai listen before you speak and think before you write idringai da hana na wakal khalo then earn before you spend nangna sading tawdringai da hana nang saga ma income ma lakna na bono aduga live at least live before you die sidringai da hingo
sigi taruk se masi kari kawi 6 ethics of life punsi gi ethics taruk kai na khangne aduna isa sa inausa akwa kai do batai courageous oi batai aduga masida natana kai dawi confident oi bana sada ai ngamgani en thajaba thajaba ai base yamna mathau tai ai gi thajaba se masi sina ai bu manglom da pukhat ka doribni yesterday ngarang se it is too akoi kai dore haba matam da masi se yesterday haba se ngarang sidi yamna thengman gare it is too late tomorrow hayang dorage haba it is too early masi su yam nganman gare ngasi se today is your exact time nang ngasi sini nang on piri matam se ngasi si kaktamak nang na ojik phamme ko attend tawre ngasi ki function na sida asing award ki jenthok pagi Meritorious certificate jenthok pagi function na sida da attend tawri se physical attendance tu kakta na ta mental attendance spiritual attendance ma tawtai sida phamma kan sida da akoina function na si yawri si pandam si kari no ai ki function na sida yawri bai na pung ani ahum mari matam mangali base matam kaitok li base amang ba matam oidori bara natraga satisfied oiba time mum oibra ai penjer bra I thamoida if you satisfied today they satisfied today to ngasi ki satisfied to na kai dore hayeng di tomorrow it will be yesterday hayeng di ngarang hai bu oigi doini the satisfied yesterdays sigi collection je si book si na purak volume madu kari kawi success hai na kawi ngasi si kaktang ning ba thungna na bo hono ngasi ai gi matam si daida matam pung kun mari pire is da punga mator su ani dor su satisfied oina na bo hono adu matam tu daida nahak se sung soi choi da mai pak rom da dum lakani confident leibs tai na sada duga loina na eagerness nangi thabak tu tawning bagi thabak tu pangthok ning bagi nangi eagerness na sada eagerness leigadabani eagerness leitragadi yade akoi isada aduga nasa se nangi mind je nangi wakal je yam sop oiba yam thot pa mengba mahairoi hai se kaino mahairoi hai se manipuri da haraga ma haibati kaino maram chat phajaba ma haibati maram chat phajaba hai haibati hai thoi sing thoi ba loi haibati loina ba haiba mi loina ba hitragadi success oiroi अरे मागी महैदुदा बार तम्निबदुदा हाइथोय सिंथोयदरगदी महाक्स सक्सेस ओइरोय अदुगा मा मरम चट फजदरगदी महाक्स सक्सेस ओइरोय अदुना मरम ओरगा कोइन के दवी हाइबा मतमदा मागी थमोय से हारि बिसिंग से याम सॉप ओइ बताय डिलिकेट ओइ बताय अरोय बदा के दौरे हाइबदा सिंसियरिटी सी याम दरकार ओय आइगी सिंसियरिटी आइगी आई इसादा याम ऑनेस्ट ओइजबा सिंसियर ओइजबा असिगुंबसे यामना मथौ ताई आइगी पुंसिगी लाइफ से सक्सेस ओइगेदी हंगे मोंग कमदा हंगे लंबोइबा मदा धर्मगी लंबोइबा मदा हंगी मागी शिष्य दुना सर आइसे आइगी लौसिंग ज्ञान से फंगे हाय तारदी एनलाइटनमेंट फंगे हाय तारगदी नोंग मदा आइसे लाइक क्याम पाबा मथौ ताबगे मेडिटेशन क्याम तौब मथौ ताबगे नंग पुंग ममम मेडिटेट तौब मथौ ताई पुंग ममम दो मेडिटेट तौ तारगदी आइसे सही के आददी आइगी एनलाइटनमेंट नॉलेज फंगदगे माना हाय सही तराद फंगनी अदुरगदी सर माना वखन मुन्न खलगा सेकेंड खरब वखन खलगा छात्रजिन हाय अदुरगदी नोंमद पुंग मरी ऐसे मेडिटेट तौरबा लाइनिंगबा अदुरगदी ऐसी नुमित अखोय सही तरा संगदबसे सही अनि मखाई खक्तमक संगगदरा अदुद मागी हुजिकी ओजाजना हाय नो नंग सही निफु संगनी है नोमद मरी करीगी कराम बयाती आई कराम बयाती आई न पामी बसे आई की मेडिटेशन दुरा नत्रगना आई की साल्वेशन याम थुना लंबी सत्तना साल्वेशन फंगबदुरा लंबी सत्तना साल्वेशन फंगबा सूदना नुंगाइनिंगबा वादना पैसा फंगनिंगबा थबक सूदना आकाश बिल लौथोकनिंगबा अदुगा फमदमक फंगलगा थबकती तौदना अदुगुंबा मिनिस्टर ओइनिंगबा चीफ मिनिस्टर कैबिनेट होम मिनिस्टर अदु मिनिस्टर ना मिनिस्टर मयाम से मणिपुर की खुनाय की थबकती सुंतौ तौदना ओइनिंगबगी वाखल लैतारगदी
Manipurna aikogi hojik laiba situation shanti habase phangbase sahi manga khaktang nongma gi phajana sujaba khotna jabada minister magi capacity da khona jabada sahi manga da ani da loisan ba yarmado sahi nifu su loisan ba ngamaroi haribani adugumba situation na se masi tadana na bagi damakta khoi kai do tai habada loina makse ekoi award Meritorious prize Meritorious award centric koi badu natraba award to phangbada matik chaba mi mo eraga ngasi aibanu misidagi Manipur ima se Manipur khunai se masida lairiba ashanti oiba shanti oidaba adugumba thabak ase masi karaidagi soire ino education what padagi soire ni mahi masing what padagi soire mi if you want to destroy a nation you should destroy the education of that community duki nation duki education hana thugayo education haibase masisni kwaidagi maru edi educated oidaba mayam sina laibak asingak padagi lusing ba haibase kaino lu kok ase mayam ki kok ase Manipur da laiba lak kunthra am ki kok se sing haibani lusing ba harise hobjik ti kedore sing dare kaw ba mi yaure lusing ba hin dare lukaw ba luin ba luzi kaw ba mi yauri lukaw ba hai tarabani lusing ba hai ningore sigi phimam se masi tadana ba kidamakta adu hairi basing asidaida akhoina huji expect tawri base Rabon maithina na ba kidangta Lanka maithina na ba kidamakta bibishona mamathau tai Lanka gi Rabon Rapon gi misang marakta gi bibishona mathau tai adugumba laik laisoi ba gyan laiba Rabon marakta gi bibishona ma Manipur khunaina chong thor pa ngai ri haibo pa masi thamjaraga matang ase tension je